ꯃꯔꯤꯗ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯦ ꯁꯤꯁꯦ ꯁꯨꯃꯥꯡ ꯊꯟꯅꯕ ꯐꯧꯅ ꯂꯣꯏꯔꯦ ꯉꯁꯤꯅꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇꯣꯏꯗꯣ ꯍꯣꯏ ꯁꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯅꯥꯅꯣ ꯊꯥ ꯈꯨꯖꯥꯗꯗꯤ ꯂꯣꯏꯔꯦꯍꯦ ꯑꯗꯣ ꯁꯨꯃꯥꯡ ꯊꯟꯅꯕ ꯐꯧ ꯐꯧꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤꯗ ꯐꯧꯗꯤ ꯐꯖꯅ ꯀꯪꯒꯅꯤ ꯑꯁꯤꯁꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯝꯊꯔꯒ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯅꯤꯛꯇꯣꯏꯅꯦꯕ ꯌꯥꯝꯁꯦ ꯄꯥꯛꯁꯦ ꯐꯖꯗ꯭ꯔꯥ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯀꯩꯅꯣꯁꯨ ꯈꯨꯝꯍꯧꯔꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤ ꯀꯩꯅꯣ ꯁꯤ ꯑꯇꯩ ꯂꯩꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯁꯤꯝꯇꯪ ꯎꯏ ꯍꯥꯏꯅ ꯄꯨꯊꯣꯔꯛꯑꯦ ꯐꯖꯩ ꯁꯤꯁꯨ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯣꯏꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯃꯤꯠ ꯀꯥꯏꯗ ꯄꯨꯡꯃꯝ ꯃꯝꯃꯦ ꯇꯧꯔꯤꯁꯦ ꯑꯣꯏ ꯃꯥ ꯁꯤꯔꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯎꯗꯕꯩꯅꯤ ꯁꯤꯒ ꯂꯩꯔꯦ ꯂꯤꯟ ꯑꯣꯏꯗꯤ ꯉꯁꯥꯏꯅ ꯆꯦꯟꯅꯤ ꯁꯤ ꯑꯣꯏꯗꯤ ꯐꯖꯔꯦꯅ ꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨꯝꯐꯧ ꯊꯥꯗ꯭ꯔꯦ ꯃꯈꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯃꯈꯥꯗ ꯑꯣꯏꯅ ꯁꯟꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯇ ꯀꯥꯞꯄꯅꯦꯕ ꯁꯨꯃꯥꯏꯅ ꯈꯔ ꯀꯪꯍꯜꯂꯅꯤ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅꯤꯅ ꯆꯠꯅ ꯑꯗꯨꯒ ꯑꯩ ꯁꯣꯝ ꯁꯥꯏꯗꯠꯇ ꯊꯥꯔꯤꯁꯤꯅ ꯎꯆꯨꯟ ꯇꯥꯕꯤ ꯑꯣꯏꯕꯅꯤꯅ ꯃꯅꯨꯡꯗ ꯆꯪꯒꯅꯤ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯃꯗꯣ ꯊꯔꯣꯏꯁꯨ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏ ꯉꯁꯤ ꯊꯔꯣꯏ ꯃꯨꯛꯕꯥꯡꯁꯨ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅ ꯀꯣꯟꯅ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯃꯊꯪꯒꯤꯗ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯐꯧꯁꯦ ꯁꯪꯒꯥꯏꯔꯝꯃꯅꯤ ꯑꯗꯨꯒ ꯊꯣꯡꯈ꯭ꯔꯅꯤ ꯅꯪ ꯁꯣꯝꯗꯩ ꯑꯣꯠꯂꯣ ꯑꯩ ꯁꯣꯝꯗꯩ ꯑꯣꯠꯂꯛꯀꯦ ꯁꯤ ꯂꯣꯏ ꯍꯣꯟꯖꯟꯗꯣꯏꯕꯁꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯄꯤꯛꯁꯟ ꯊꯝꯃꯒ ꯍꯨꯝꯃꯒ ꯄꯤꯛꯁꯟꯅ ꯕꯣꯔꯥ ꯍꯟꯖꯟꯗꯣꯏꯕ ꯁꯤꯒ ꯁꯨꯃꯥꯡꯗꯨꯝ ꯊꯝꯗꯣꯏꯕꯣ ꯂꯦꯕꯨ ꯁꯔꯕꯠ ꯊꯛꯁꯤ ꯅꯨꯡꯁꯥꯁꯤ ꯀꯪꯉꯕꯣ ꯃꯥ ꯀꯗꯥꯏꯗꯩꯅꯣꯗ ꯍꯌꯦꯡꯇꯒ ꯊꯥꯕꯤꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯩ ꯉꯁꯥꯏ ꯆꯠꯄꯗꯣ ꯈꯣꯡꯄꯥꯛ ꯍꯧꯖꯤꯛꯐꯥꯎ ꯁꯥꯅ ꯂꯩ ꯅꯨꯡꯁꯥꯅ ꯁꯥꯔꯤꯕ ꯅꯨꯡꯁꯥꯕꯨꯗꯤ ꯃꯝꯁꯤꯜꯂꯛꯑꯦ ꯑꯗꯣ ꯐꯧꯁꯤꯁꯨ ꯂꯨꯝꯁꯤꯜꯂꯕꯅꯤꯅ ꯂꯧꯁꯤꯜꯂꯅꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯔꯅꯤ ꯍꯩꯅꯧꯁꯦ ꯀꯩꯅꯣ ꯇꯤꯟ ꯆꯥꯏꯕꯣꯁꯦ ꯅꯠꯇꯦ ꯑꯗꯨꯒ ꯀꯥꯖꯣꯜꯗꯩꯅꯤ ꯑꯃꯨꯟꯕꯁꯨ ꯌꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯥꯎꯔꯅꯤ ꯀꯥꯖꯣꯜ ꯇꯩꯔꯤ ꯃꯌꯥꯝ ꯎꯕꯤꯔꯕꯣ ꯍꯥꯟꯅ ꯍꯩꯅꯧꯅ ꯀꯥꯖꯜ ꯇꯩꯕ ꯑꯩꯈꯣꯏ ꯁꯤ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯃꯌꯥꯝ ꯀꯅꯥ ꯑꯇꯩ ꯎꯕꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯤꯔꯣ ꯑꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯏ ꯑꯁꯤ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯊꯝꯒꯅꯤ ꯂꯧꯕꯨꯛ ꯍꯥꯏ ꯁꯣꯔꯤ ꯑꯁꯤ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯄꯩꯁꯜꯂ ꯊꯝꯒꯅꯤ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯝꯃꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯂꯧꯁꯜꯂꯅꯤ ꯃꯉꯣꯟꯗ ꯕꯦꯛꯁꯟ ꯊꯝꯃꯅꯤ ꯏꯕꯣꯛꯆꯥꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯁꯤ ꯂꯣꯏ ꯃꯥꯅ ꯁꯤꯇꯣꯛꯅ ꯂꯣꯏ ꯂꯩꯔꯝꯃꯦ ꯁꯤ ꯍꯧꯖꯤꯛ ꯕꯦꯛꯁꯟꯗꯧꯔꯕꯅꯤ ꯍꯥꯟꯅ ꯁꯤ ꯆꯥꯈꯤ ꯂꯣꯏꯔꯣ ꯍꯣꯏ ꯑꯦꯂꯦꯛꯖꯥ ꯊꯣꯡꯀꯥꯟꯗ ꯀꯞꯄꯤ ꯑꯦꯂꯦꯛꯁꯥ ꯂꯧꯁꯟꯕꯤꯔꯨꯆꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯇꯧꯔꯝꯒꯅꯤ ꯑꯣꯃꯥ ꯔꯦꯃꯥꯜ ꯂꯥꯛꯇꯣꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯐꯧ ꯑꯩꯈꯣꯏ ꯐꯧꯁꯦ ꯁꯤꯒ ꯊꯝꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯂꯧꯁꯟꯕꯅ ꯐꯅꯤ ꯑꯁꯤ ꯆꯥꯈꯤꯒꯦꯅ ꯑꯗꯨꯒ ꯑꯩ ꯂꯧꯁꯟꯒꯦ ꯂꯥꯛꯑꯣ ꯅꯪ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯁꯥꯕꯁꯤꯒ ꯈꯔ ꯑꯦꯅꯔꯖꯤ ꯐꯪꯅꯕ ꯑꯁꯤꯟꯕ ꯆꯥꯔꯒ ꯂꯣꯁꯟ ꯁꯛꯁꯤꯁꯨ ꯍꯌꯦꯡ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯂꯥꯛꯑꯗꯤ ꯍꯨꯃꯥꯡꯅ ꯁꯖꯤꯛ ꯀꯃꯥꯏ ꯈꯥꯎꯒꯅꯤ ꯍꯌꯦꯡ ꯔꯦꯃꯥꯜ ꯂꯥꯛꯑꯗꯤ ꯁꯖꯤꯛ ꯈꯥꯎꯕ ꯌꯥꯔꯔꯣꯏ ꯁꯖꯤꯛ ꯈꯔ ꯈꯥꯎꯖꯟꯅ ꯊꯝꯃꯣ ꯆꯔꯨ ꯍꯥꯏꯔ ꯂꯣꯏ ꯀꯩꯅꯣ ꯇꯧꯅꯕ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯌꯦꯡ ꯅꯠꯇꯦꯅꯦ ꯔꯦꯃꯥꯜ ꯂꯥꯛꯇꯣꯏꯗꯣ ꯉꯁꯤꯅꯤꯅꯦ ꯅꯨꯡꯁꯥ ꯁꯥꯕꯗ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯕ ꯍꯥꯎꯕꯅꯦ ꯆꯥꯕꯇꯅꯤ ꯍꯥꯎꯗꯣ ꯁꯣꯏꯕꯗꯤ ꯍꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯅꯗ ꯍꯣꯏꯅ ꯑꯩ ꯁꯣꯏꯅꯤꯡꯗꯦ ꯆꯥꯕꯇꯅꯤ ꯆꯥꯕꯗꯣ ꯆꯥꯅꯤꯡꯉꯦ ꯁꯤ ꯍꯥꯞꯄꯣꯔꯥ ꯍꯥꯞꯄꯣ ꯅꯪ ꯇꯧꯕꯤꯖꯗꯕ ꯌꯥꯗꯣ ꯖꯥꯃꯜꯂꯕꯣ ꯈꯤꯇꯪ ꯄꯨꯁꯜꯂꯛ ꯎꯗꯦꯡꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯌꯥꯝ ꯁꯤꯟꯗꯅꯕ ꯌꯥꯝ ꯃꯁꯤꯟꯅ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯁꯤꯜꯂꯦ ꯆꯦꯡꯒꯗꯪ ꯍꯥꯎ
ꯑꯃꯨꯟꯕꯁꯤꯅꯕꯨ ꯈꯔ ꯑꯃꯨꯛ ꯂꯥꯁ ꯕꯥꯏꯠ ꯍꯥꯎꯔꯦ ꯔꯦꯃꯥ ꯂꯥꯛꯑꯅꯤ ꯍꯧꯒꯠꯂꯣ ꯐꯧ ꯂꯧꯁꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯔꯦꯛꯖꯥ ꯂꯥꯛꯑꯦ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯥꯈꯤꯅꯤ ꯐꯧꯗꯣ ꯁꯠ ꯁꯠ ꯇꯧ ꯇꯨ ꯂꯥꯛꯑꯦ ꯗꯨ ꯁꯣꯝꯗ ꯂꯥꯛꯑꯦ ꯔꯦꯃꯥꯜ ꯂꯥꯛꯑꯦ ꯔꯦꯃꯥꯜꯅ ꯂꯣꯏꯔꯦ ꯔꯦꯃꯥꯜ ꯌꯧꯔꯛꯑꯦ ꯐꯧ ꯅꯥꯈꯤꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯥꯔꯒ ꯐꯧꯔꯦ ꯁꯥꯔꯒ ꯃꯅꯤꯡꯗ ꯁꯖꯤꯛ ꯆꯣꯡꯁꯤꯟꯍꯟꯕꯤ ꯀꯥꯏꯅ ꯇꯧꯕ ꯂꯀꯛ ꯂꯀꯛ ꯁꯣꯝꯗ ꯗꯅꯥ ꯃꯈꯥꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯂꯩ ꯁꯤ ꯀꯨꯝꯗ꯭ꯔꯤꯅꯦ ꯀꯋꯥꯖꯥꯠ ꯀꯨꯝꯃꯒ ꯀꯥꯡꯅ ꯃꯇꯥꯡ ꯊꯣꯛꯑꯅꯤ nungai nih nungai nungai sing jadi nungai lau thabak jauh lau kaya ngak le terus juga video ngak le terus juga kaya nungai na thấy rồi mọi lau Sunday pai pai kya jang la khamo de ngara pai na ye du kan kan na jang jang đây nó phải đấy le mal pai re chị chẳng gần đấy phải để mà là ô khara inghal là rồi là ô cái này gì mà chị ô le mal leo de oh my god anh mua cả sâu rồi Teti haji kanna phau kulli no duranga nang hau dare koi loi ba loi khara badi chot khare da na budi chot te nong nong ma phau kulli phâu tật bờ mi sinh được phâu nè bác sĩ bỏ ra chỉ mà phâu lâu rồi ngoài rồi lớn chuột nó lòi là coi thằng dân nó xuống ngầm máu đấy à khơi cái báo nó thằng dân đó là ngấu đấy tại tôi xin lỗi chuột này lấy bạc ngực đó xong đấy là cả thằng dân bác sĩ nhiều lấy bạc ngực chuột để bung chuột này xin là buộc cái tặng buộc căng quay cái số nào rất là chu thì mình hồi trước thì chu gì đấy à khơi nó lộc sân vào lòi là mình à din sẽ phát đồ đấy xong rồiจะล้นปุ่งจุดๆเลยพอเราสั้นลอยรักว่าจะนองชูจูพากันนองบุดีมั่งเงียบะคงดูคงมิดเอาละพอแล้วนุ่งดำจุดตัวไปดีกันเลยปุ่งจุดๆแล้วล้อวิดีโอเดี๋ยวพอจะลุยฉันกันตัววันนั้นจะนองจุดฉันนะเอาไปตัวแล้วอันเบาพอจะลุยฉันแล้วนะเขาด้วยทำไมอ่ะไม่ใช่อะไรหรอกअदो मैम वैसे वीडियो शायद लोसनजरे फौदी खर दिन मांगे तो आद अदुमक अयाबदि अदुम खुंजल्ला अदो मैम वैसे वीडियो शायद लोसनजरे मैम शायद लाइक कमेंट एंड शेयर तो बका वीडियो बाय